Nagaland gi Sikama Village da nimit tarani chukna chathakiba Hornbill Festival kumja lising ani kunithoi na chatnabi amadi isai nomai galoi na ngarang loisingkre. Made in Nagaland haiba team da Nagaland gi musicians sing amadi artists sing na nat kyoiba thorum kaya ngarang loisingbi thoramda utki. Supreme Court ki Judge Justice amadi National Legal Services Authority ki chairperson soiriba Sanjay Kisan Kaurna athoiba mithung koiki. Chief Minister Nefirio amadi dignitary sing loinina celebrity Chief Gary Mehigana Hornbill bonfire ki mai chukhatlab matunda Naga tribe ki unity dance utki. Himachal Pradesh ki Congress President Oiramba amadi Marirak MLA Oikraba Nadon Sukhinder Singh Sukhuna Himachal Pradesh ki Chief Minister Oiragane Mukesh Agni Khotri na Deputy Chief Minister Oiragane Simla da ngarang pangthokiba mifamda Chhattisgarh ki Chief Minister Bhupesh Baghel na Congress Legislature Party ki warepasi lauthokibune ngasani meeting mapung tarani thoi taba matanda wasak lobagi thoram pangthokani Cabinet expansion na kona tawgani nauna CM Oiragadaba Sukhinder Singh Sukhuna ngarang ahanbada Governor Rajendra Vishwanath Arlekarga Rajbhavan unadina anawba lengak semnabadin tawkrabani FIFA World Cup kumjalising ani kunitoy da France ne England bo panjal aniyama da maithiba piduna semi-final changkre ngarang Qatar gi Al Stadium na sana ki ba madi subama di aroiba quarter final match ki minute tara chatpa matamda France Aurelien Chouameni na ahanba goal chanki England gi captain Harry Kane na match ki minute yankai mari chatpa matamda goal ama chanduna goal masing manana leki adubo France ki sanaroi Olivier Giroud na match ki minute mufatara Nepal chatpa matamda goal ama chanduna panjal aniyama da maithiba piki ngarang sana ki batopa match amada Morocco na Portugal bo panjal ama suna da maithiba piduna World Cup ta semi-final changmangamba ahanba Africa gi laibak oikre Morocco gi Youssef In Nesri na match ki minute nifunito chatpa matamda goal ama chankibune all-time leading scorer Cristiano Ronaldo na Portugal team gi substitute oina sanaba yauki lakliba sakol sa nimiki imitung mapuntarani toy makai taba matamda Walid Regragui na luchingba Moroccan team na semi-final match da France kalama tawgani yumsakay sa nimiki imitung mapuntarani toy makai taba matamda na semi-final da hana na jangkraba Croatia madi Argentina na namba tawgani Longley Films Production Manipuri banner makada puthokadaba Napal haina mingtonba Manipuri feature film ama ngarang Hotel Classic Infalda yai fatawni thoram pangthokre thoram maduda oinam lukoi ex-minister Wangoi Esina chief guest amadi Kangabam Devjit na president oina sarukiyaki thoram ka mari leina wangang loising hai kibada Manipuri film chakta mahanabada film producer ki thodang yamna chawi producer marang kaina thokani bige pamba phongdoknaki society da kana papiba awan purak pangamba film puthokpada khudimang achoba thodang lomina si haiki hemanta marang tim puthokliba film asigi story screenplay amadi direction bimol ibawne film asigi cinematography Sanjit XL ne film asida hemanta marang tim Resmi Sorokhaibam idhau Khoirom Loya Surjit Saikom Prem Soro Milan Rosni na chingbana maroiba mamiroising oiri Haukiba pungkun marida India da nauna miyar chama fatara COVID positive oire lainasana maram oiraga miyama lekide fagalakpa ki chang chada mari fatara Nepal Nepal suno oire apun ba confirm case na 40 mari lakni funaru lising hum fatara mari chanipal punito yokre active case na lising hum chama pal tara hundoi dan tharakle lainasana maram oiraga leihida bami ki masing na lakna lising kontra chatruk yakai Nepal ne lainasada ki naba faduna research to ki bami ki masing na 40 mari lakni fu mathoi Singapore chani yakai matoi lainasa dagi ngangtok na ba vaccine kapto ki ba pun mani ki masing na koti chani tara mapal lak marfa tara taruk hen kre malim di oy na COVID lai chat na waidi ki hena sokalaba laibak sili manila US na ahanba India na subada amadi France na ahom subada laire awang na pok state ki oy na Assam na ahanba Mizoram na subamadi Manipur na ahom subada laire